ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯀꯣ ꯅꯨꯄꯤꯁꯤꯅ ꯃꯆꯥꯒ ꯂꯣꯏꯅ ꯌꯥꯎꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯁꯦ ꯀꯥꯝꯕ, ꯃꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯕ ꯈꯪꯗꯕ, ꯃꯆꯥꯁꯦ ꯅꯨꯡꯁꯤꯕ ꯈꯪꯗꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯟꯅꯔꯤꯕ ꯄꯥꯟꯅꯔꯤꯕ ꯋꯥꯈꯜꯁꯦ, ꯀꯣꯛꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯇꯣꯉꯥꯟꯕ ꯀꯣꯛ ꯑꯃ ꯄꯥꯟꯕ, ꯏꯀꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯪꯗꯕ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯦ ꯃꯣꯏꯁꯦ ꯄꯤꯕꯥ ꯈꯔ ꯌꯥꯝꯖꯩꯀꯣ, ꯄꯤꯕꯥ ꯈꯔ ꯌꯥꯝꯃꯤ, ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ, ꯃꯧꯁꯤꯡ ꯂꯣꯏꯅ ꯂꯩꯔꯦ, ꯃꯥꯒꯤ ꯊꯣꯛꯄ ꯇꯣꯉꯥꯟ ꯆꯥꯅꯔꯒ ꯂꯩꯀꯣ꯫ ꯑꯗ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦꯀꯣ, ꯁꯤꯁꯦ ꯃꯥꯅ ꯃꯧ ꯑꯍꯜꯅꯤ ꯑꯣꯏꯗꯣꯏꯁꯦ, ꯃꯥꯅ ꯃꯧ ꯑꯍꯜꯅꯤ꯫ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝꯅ ꯁꯥꯊꯤ, ꯉꯥꯡꯕ ꯁꯛꯄꯗ ꯌꯥꯝꯅ ꯆꯤꯚꯦꯟ ꯐꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯋꯥ ꯉꯥꯡꯕꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯅꯗꯤ ꯃꯥꯁꯦ ꯌꯥꯝ ꯐꯕ, ꯃꯕꯨꯛ ꯆꯝꯕ ꯃꯥꯟꯕꯗꯣ, ꯉꯥꯡꯕ ꯁꯛꯄ ꯌꯥꯝꯅ ꯍꯩ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯦ꯫ ꯃꯥ ꯏꯃꯨꯡꯗ ꯆꯥꯛꯈꯨꯝꯗ ꯃꯤꯔꯥꯡ ꯊꯥꯡꯉꯁꯨ ꯃꯥ ꯃꯃꯥꯏ ꯀꯦꯗꯕ ꯌꯥꯗꯦ, ꯇꯩꯗꯕ ꯌꯥꯗꯦ, ꯁꯨꯃꯥꯏꯅ ꯂꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗꯤ ꯌꯥꯝꯅ ꯐꯩꯌꯦꯕ, ꯅꯤꯁꯥ ꯄꯁꯥꯁꯦ ꯆꯥꯗꯦ, ꯑꯗꯒꯤ ꯑꯐꯪ ꯊꯕꯛ ꯁꯨꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯅꯠꯇꯕꯅꯤꯅ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯃꯆꯥꯁꯤꯡꯁꯦ ꯌꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯣ ꯃꯥ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗꯦ꯫ ꯁꯤꯒꯤ ꯃꯇꯝꯁꯤꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯍꯧꯔꯛꯑꯦ꯫ ꯃꯥꯏ ꯃꯆꯥꯁꯦ ꯂꯣꯏꯅ ꯂꯩꯔꯕꯅꯤꯀꯣ, ꯅꯨꯄꯥ ꯀꯣꯏꯕ ꯍꯧꯔꯛꯑꯦ꯫ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗꯒꯤ ꯀꯣꯏꯅꯕꯅꯤ꯫ ꯂꯩꯀꯥꯏꯗ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕ, ꯗꯨꯀꯥꯟ ꯐꯝꯕꯁꯤꯗ ꯃꯥꯅ ꯅꯨꯄꯥꯁꯤꯒ ꯃꯔꯤ ꯂꯩꯅꯔꯦꯀꯣ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯏꯃꯨꯡꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯂꯩꯅꯔꯦ꯫ ꯀꯃꯥꯏꯅ ꯃꯔꯤꯁꯦ ꯂꯩꯅꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯁꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ, ꯍꯥꯏꯗꯤ ꯂꯝꯆꯠ ꯀꯥꯝꯕꯤ ꯅꯨꯄꯤꯁꯦ, ꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯕ ꯍꯥꯏꯇꯥꯔꯦ, ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯁꯦꯟꯒꯤ ꯇꯤꯟꯅꯔꯒ ꯄꯩꯁా ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ, ꯑꯗꯩ ꯃꯤꯒꯤ ꯗꯨꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯈꯔ ꯄꯨꯊꯕꯀꯣ, ꯍꯥꯏꯗꯤ ꯀꯔꯕꯥꯔꯅꯤꯅ ꯁꯦꯟꯗꯣ ꯑꯃꯨꯛ ꯄꯨꯊꯕ ꯑꯃꯨꯛ ꯇꯣꯡꯕ ꯇꯧꯏ꯫ ꯁꯦꯟ ꯄꯨꯊꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯂꯝꯆꯠ ꯀꯥꯝꯕꯤꯁꯦ, ꯁꯤꯁꯤꯅꯒ ꯍꯣꯌꯥ ꯐꯗꯅ, ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯍꯣꯌꯥ ꯐꯕꯒ ꯍꯥꯏꯀꯣ, ꯍꯣꯌꯥꯒ ꯐꯕꯤꯗꯅ ꯃꯥꯅ ꯄꯩꯁꯥꯁꯦ ꯀꯣꯏꯄꯨꯒ ꯄꯨꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯄꯩꯁꯥꯁꯦ ꯃꯥꯅ ꯀꯣꯏꯍꯪ ꯍꯪꯗꯅ, ꯀꯣꯏꯄꯨ ꯄꯨꯗꯅ, ꯃꯤꯒꯤ ꯋꯥꯠꯂꯤꯕ ꯄꯩꯁꯥ, ꯄꯨꯊꯔꯤꯕ ꯄꯩꯁꯥꯁꯦ ꯃꯥꯅ ꯄꯨꯊꯣꯛꯄꯤ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯈꯔ ꯀꯥꯟꯅꯕꯗꯣ ꯐꯪꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯅ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯁꯦꯟ ꯑꯃꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯟꯕ, ꯃꯄꯨꯔꯣꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯈꯪꯗꯕ꯫ ꯂꯩꯀꯥꯏꯁꯤꯅꯗꯤ ꯑꯗꯨꯝ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯤꯕꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯃꯤꯠ ꯈꯤꯇꯪ ꯅꯥꯕꯁꯦ ꯈꯪꯉꯦꯗꯅ, ꯑꯗꯨꯕꯨ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯈꯪꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯝꯃꯒꯗꯤ ꯑꯗꯨꯁꯨ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯕꯗꯅꯥꯝ ꯄꯤꯕ ꯍꯥꯏꯕꯁꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯃꯣꯏꯁꯦ ꯃꯁꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯆꯤꯟꯅꯕꯅꯤꯅ ꯃꯉꯣꯟꯗ ꯀꯌꯥ ꯌꯦꯡꯁꯟꯕꯁꯦ ꯁꯪꯗꯦꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯀꯥꯝꯃꯤꯕ ꯅꯨꯄꯤꯁꯦ, ꯁꯤꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯦ꯫ ꯑꯗꯩ ꯃꯥꯅ ꯊꯕꯛꯁꯦ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯄꯁꯤꯗ ꯑꯗꯨꯝ ꯎꯕꯀꯣ, ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥ ꯃꯇꯩꯃꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯤꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯑꯗꯨꯝ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯂꯩꯔꯝꯕꯀꯣ, ꯊꯦꯡꯉꯕ ꯊꯕꯛ ꯍꯜꯂꯛꯄꯁꯤꯗꯤ, ꯁꯨꯔꯨꯕꯁꯤꯗꯤ ꯊꯦꯡꯉꯛꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯦ, ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯊꯣꯡꯒꯥꯟꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯔꯛ ꯇꯥꯔꯛ ꯌꯦꯡꯂꯒ ꯆꯠꯂꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯃ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯗ ꯃꯥꯒꯤ ꯈꯤꯇꯪ ꯃꯥꯁꯦ ꯈꯟꯖꯥꯟꯅꯩꯕꯀꯣ꯫ ꯈꯜꯂꯒ ꯃꯥꯁꯨ ꯗꯥꯏꯔꯦꯛꯇꯤ ꯑꯗꯨꯝ ꯍꯥꯏꯗꯦ, ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ, ꯅꯠꯇ꯭ꯔꯥ? ꯑꯗ ꯃꯌꯥꯝꯕꯁꯦ ꯂꯩꯕ ꯃꯇꯝꯁꯤꯗꯗꯤ ꯀꯩꯝꯇ ꯇꯧꯗꯦ, ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯅꯩ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯁꯦ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯀꯥꯝꯃꯤꯕ ꯅꯨꯄꯤꯁꯦ, ꯁꯤꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ, ꯍꯥꯏꯗꯤ ꯂꯥꯡꯐꯩꯗꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯒꯤ ꯃꯥꯗꯣ ꯑꯍꯤꯡ ꯂꯦꯛꯑꯒ ꯂꯩꯖꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯀꯥꯝꯕ ꯅꯨꯄꯤꯁꯤꯅ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥꯁꯤꯒ ꯑꯔꯣꯟꯕ ꯃꯔꯤꯁꯦ ꯊꯝꯕ, ꯏꯃꯨꯡꯁꯤꯗ ꯄꯨꯁꯜꯂꯒ ꯍꯥꯏꯇꯥꯔꯦ, ꯑꯔꯣꯟꯕꯃꯔꯤ ꯊꯝꯃꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯒꯤ 10ꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤꯗ꯫ ꯍꯜꯂꯛꯄ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ, ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯃꯥꯅ ꯍꯜꯂꯛꯄꯁꯤꯗ ꯃꯥꯁꯦ ꯎꯔꯕ ꯍꯥꯏꯇꯥꯔꯦ, ꯆꯪꯈꯤꯕꯁꯦ, ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥꯁꯤꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯦ ꯆꯪꯈꯤꯕꯁꯦ ꯃꯥꯅ ꯂꯥꯞꯇꯛꯅ ꯎꯔꯕ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯋꯦ꯫ ꯐꯣꯟ ꯇꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯐꯣꯟ ꯄꯥꯏꯈꯠꯂꯤꯀꯣ, ꯍꯥꯏꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯀꯣ, ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯃꯥ ꯃꯇꯝꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯤ꯫ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯥꯏꯗꯣ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯍꯨꯏ ꯌꯥꯝꯅ ꯈꯣꯡꯕ꯭ꯔꯥ ꯁꯤꯅꯤ꯫ ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯈꯨꯝꯃꯩꯁꯤꯅ ꯈꯣꯡꯉꯤ, ꯀꯩꯗꯧꯔꯒꯦ ꯁꯤꯅꯤ꯫
kaisu tawdi ai changa'age harga chang'eko manaopa atombasina changa'aga mase khoi chingsu singnaba ko yengsu yengningba haidi mi ma changkhibagi ko pot huranba bula ibra natraga kari maramgino thenga kansida haibanun nupani na mase changaga mogi toilet se mogi matai ma haitai oktabi akoilam sorry adum haire wahi se phajadaba londa haining deba adugini lamchat kambi nupise moirom da mogi toilet se leiba ko de leibas da mase toilet lom da mase maning se faur chat pasida ura bai taren thengnaraba mana phare koi magi di matai matare ko lamchat kamba nupisiga hai dukan phami pa mogi laikai se gi nupa sigana imung sta plop laimba se manau nupa atomas na phare segi mana phab dei mase phatlaun halaga mase masaje thak ni hadi sauning bagi ko mana magi nupi sida hai mau atombi sida akhoi yam hadi phone to moina kawba maming do ko khoi ta sida phone to na hai ko mau atombi sida hangi kai gino nang na phone to hai du na sadu na ni idu na kari gino hai kan sida khoi teima do dugi misak tu ga ka ama to da lemin hor hai ba sida adugi wase tabsida haidi mau atombi se ko mapuroi bana harak pa wase tabis mase kaino haisi bu har mase pakhat la bai tar kaino ne haidi adugi matik yamna aseng moina thoklak padu dadi yamna pakhat ba adegi imung makto da tholak padu da thakat pa masu pharaga mase upai leite dana dumaina ngakcha na laringi sida lamsa kamini pise moi muse sange ko ibungo manau nu pasegi makhongse kolaga hai nayamba da haidok pigno ai matungda mo khana tawroina nupasidi koigi sambanse kalaga chen khrabane ba nupasidi moi maina sai manau pa nu lakpa ubutu da nupasidi magi hingna ba chenjagramne ba ada matai masina laaga ko hadi ka tongan na leinaribani na ko atumaina di haibiga nu ai amo khana tawjararoina manau nupagi khongse kolaga man hai de manau nu pasi maje kappe maje haidok ning mana di loira ba ko du matai ma gi de mayam bana yam nushi jaba matai ma se mayam bana yam nushi na luna khanjai adagi mayam gi macha sing do ko angang do ama khakni khotpani hai di pe angang su yam bani na mase nungai tre angang sing su khallaga ma khomi mana khong paira ga haijaba sida masu miyoi bani minushi ma ko bani na mase haidre tumin na leire mase tumin na losan gre wari se de haugra ga mana lotion gre sigi wari se aduga lekai ma da ko adum thokpane mogi imung sida ngara nungdak se thokdok ama thokre haibadi khang haidi kogi changma matamda mi do chinkhibada he ha gaina launa ba makta oirasu tari ni dana aduda moi imung sida ngrang thokdok modi thokre lekai sina hang akan sida kogi no imung ngrang kai doge kain hangi khangning ba ma po idana ko khile kai da imung da thaudo ma thodi khangning ba ise dum popin kai to ba yauge kai na ga hangna ba sida hojiki nu pi ma sa da hang ba sida ko khoi lamcha kitang ka ma nu pi sida hang ba sida kaishu tawdi kaino karim tawdi khoi mung da kai do ragi kai hang ba zain da adi ningphung paudi khra phangna re ko sumaina leminam ba dei pha ba ni khopani mioi ba gi chin sidi tambangam de ta sengna ko haina badagi sumai to ise chumbra khot pran hangna basida hojiki lamsat kam bandu pisina mana kyamu yamna sathi ge haba matabda masumagi maran do kupsale aibu imung sida haidi ipuroi bana thawang phamda leikhraga aibu moina badanam pibani inaw nupa singna aingonda badanam pibani sini moina aingonda haibadi nushina dabagi aibu matai mani haibagi respect amta thamdabida aibu badanam pibani haiba adama se ngangna gadabasu machinse atoki matik thoba machinse kharkan ba tauge da ngamba mebase khuta sikim paidrasu wangang bada mina manaba kiba mi leibani bekta onjel laga ta yau toba handa yam leidana mi adugumba oibazani da tumin sauninga khange hojiki manaw nupa atomba siju kya chiktana khange manaw nupi siju kya chiktana khange adi sigi sumaina lana pautobani na manaw nupa atomba sidi made khangba ngamdabani na magi mayam basta phone tawraga haire kogi tacho itei mase sumaina mari leinarambado aina phare ado nang di yumda halakte khote ado mana amu khoidum badnam pire haire mayam basta man direct haire da mayam basina ko sumaina khume mana do maina tawbe ya bro ai tawge ai lake khotke saure ko mayam basna do halaga di magi nupi sida kachumta haiba ngamdaba karamba nupano haibadu di khangde macha singi khalira di nisa phasa su kemta jade aduki matik phai hai ko hojiki nupa se adubu mi se phamallaga su
ꯃꯤꯅ ꯅꯦꯠꯁꯜꯂꯒ ꯆꯥꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯔ ꯈꯪꯗꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯐꯃꯟꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯅꯦꯠꯁꯟꯕꯤꯔꯒ ꯃꯥꯁꯦ ꯆꯥꯕꯤꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯤꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯝꯗ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕꯗꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯂꯩꯇ ꯂꯥꯏꯔꯕꯅꯤꯅ ꯁꯦꯜꯗꯣ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤꯅ ꯅꯨꯄꯥꯅꯤꯅ ꯑꯩꯈꯣꯏ ꯁꯤꯟꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯑꯃꯨꯛ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯐꯣꯟꯗꯤ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯚꯤꯗꯤꯑꯣ ꯀꯣꯜꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄ ꯅꯨꯄꯤꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯀꯣ ꯂꯝꯆꯠ ꯈꯔ ꯀꯥꯝꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯃꯄꯨꯔꯣꯏꯕꯁꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜꯁꯦ ꯇꯣꯏꯅ ꯇꯧꯔꯦ ꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯀꯥꯝꯃꯤꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯃꯤꯉꯣꯟꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅꯅꯦ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯜꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦ ꯀꯥꯏꯅꯒ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯦ ꯋꯥꯈꯜ ꯌꯥꯎꯕ ꯃꯤꯁꯨ ꯅꯠꯇꯦꯀꯣ ꯋꯥꯈꯜ ꯌꯥꯎꯔꯒꯕꯨ ꯃꯥ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯒꯗ꯭ꯔꯣ ꯌꯥꯝꯅ ꯅꯥꯄꯜ ꯑꯃ ꯀꯥꯖꯕꯀꯣ ꯌꯥꯝꯅ ꯄꯪꯉꯤ ꯄꯪꯕꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯑꯗ ꯄꯪꯅ ꯅꯥꯄꯜ ꯀꯥꯖꯕꯀꯣ ꯃꯥ ꯃꯉꯥꯏꯔꯦ ꯑꯗꯒꯤ ꯑꯩ ꯃꯉꯥꯏꯔꯦ ꯑꯩꯉꯣꯟꯗ ꯍꯧꯔꯛꯄ ꯑꯝꯇ ꯌꯥꯔꯣꯏ ꯑꯩꯅ ꯂꯣꯏꯅ ꯅꯦꯠꯊꯔꯒ ꯊꯝꯒꯅꯤꯅ ꯈꯟꯕ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯅ ꯅꯦꯠꯊꯔꯒ ꯊꯝꯕꯗꯨꯗ ꯑꯇꯩ ꯃꯤꯌꯥꯝꯁꯨ ꯃꯥꯅ ꯅꯦꯠꯊꯔꯒ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯀꯣ ꯑꯗꯨꯝ ꯈꯟꯖꯕꯖꯥꯠꯅꯤ ꯑꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯇꯧꯋꯦ ꯍꯥꯏꯌꯦ ꯃꯤ ꯃꯌꯥꯝꯁꯤꯅꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯧꯁꯤꯡꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯃꯥ ꯉꯥꯡꯖ ꯁꯥꯏꯁꯦ ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯉꯣꯅ ꯑꯗꯣ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯒꯤ ꯃꯆꯥꯁꯤꯡꯁꯦ ꯃꯥ ꯆꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯦꯕꯀꯣ ꯃꯥꯒꯤꯕꯨ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯒꯥꯁꯦ ꯀꯂꯔ ꯁꯪꯖꯟꯗꯅ ꯑꯗꯒꯤ ꯃꯃꯥꯏꯒꯁꯦ ꯅꯣꯡꯉꯥꯟꯕꯒꯤ ꯃꯦꯀꯞꯀꯥꯁꯦ ꯐꯖꯅ ꯊꯥꯗꯅꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯦꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯁꯤꯗ ꯆꯦꯡ ꯈꯞꯄꯤ ꯈꯪꯗꯦ ꯈꯞꯇꯦ ꯈꯪꯗꯦ ꯑꯗꯨꯝ ꯆꯥꯛꯁꯦ ꯄꯛꯊꯣꯡꯗ ꯊꯣꯡꯖꯟꯕꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨ ꯃꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤ나 ꯍꯥꯏꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯏꯃꯨꯡꯗꯒꯤ ꯂꯪꯐꯩꯗ ꯆꯠꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔ ꯈꯣꯏꯔꯝꯗꯅ ꯏꯃꯨꯡ ꯇꯔꯨ ꯇꯅꯥꯟꯅꯀꯣ ꯅꯤꯡꯊꯤꯖꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯅ ꯏꯁꯣꯔ ꯈꯣꯏꯔꯝꯗꯅ ꯂꯩꯅꯩꯗꯅ ꯃꯥꯒꯤꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯝꯕꯤ ꯃꯆꯥꯁꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯕꯤ ꯑꯗꯒꯤ ꯃꯆꯥꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯑꯃ ꯐꯖꯅ ꯆꯠꯍꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯤ ꯆꯥꯛꯁꯤ ꯃꯄꯨꯡ ꯀꯌꯥꯗ ꯄꯤꯖꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯤ ꯃꯆꯥꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒꯅ ꯗꯝ ꯗꯝ ꯍꯦꯛ ꯐꯨꯗꯠꯄꯤ ꯀꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯆꯦꯜꯂꯤꯅꯤ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯠꯇꯦꯕꯀꯣ ꯑꯄꯤꯛꯄ ꯃꯆꯥ ꯑꯃꯁꯨ ꯆꯦꯜꯂꯤꯅꯦꯕ ꯃꯆꯥ ꯈꯔ ꯆꯥꯎꯔꯛꯄ ꯑꯍꯟꯁꯤꯗꯅ ꯄꯥꯈꯣꯟ ꯈꯔ ꯍꯦꯛ ꯁꯤꯕꯤ ꯀꯣ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯔꯒꯅ ꯑꯁ ꯀꯗꯥꯏꯗꯩꯅꯣ ꯆꯥꯔꯨꯔꯣ ꯅꯗꯣꯝꯆꯥꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯉꯨꯔꯣ ꯃꯣꯏꯗꯩ ꯈꯔ ꯍꯦꯛ ꯆꯥꯔꯨꯔꯣ ꯈꯔ ꯂꯧꯔꯨꯔꯣ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯁꯣꯝꯗ ꯃꯥꯗꯤ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯤ ꯑꯗꯨꯝ ꯆꯥꯕ ꯑꯗꯩ ꯆꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯅ ꯄꯨꯛ ꯊꯜꯂꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒ ꯃꯧꯁꯤꯡꯁꯤꯗ ꯑꯉꯥꯡꯁꯤꯅꯗꯤ ꯃꯕꯨꯛꯇꯣ ꯂꯥꯝꯃꯕꯅꯤꯅ ꯅꯤꯔꯦ ꯏꯟꯗꯣꯝꯆꯥ ꯆꯥꯛ ꯆꯥꯒꯦ ꯈꯣꯠꯀꯦ ꯑꯗꯨꯕꯨ ꯃꯤꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯄꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯆꯥ ꯅꯠꯇꯕ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯀꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯗꯣꯏꯅꯣ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯄꯩꯗꯅ ꯊꯝꯃꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯩ ꯃꯥꯒꯤ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗꯒꯤ ꯍꯦꯟꯀꯠꯅꯕ ꯍꯣꯠꯅꯖꯔꯤꯅꯤ ꯇꯥꯜꯂꯛꯏꯕ ꯄꯩꯁꯥꯗꯣ ꯇꯨꯡꯁꯜꯂꯒ ꯍꯣꯠꯅꯖꯔꯤꯕꯗꯨꯗ ꯁꯨꯝ ꯆꯥꯔꯛꯀꯦ ꯅꯣꯡꯃꯒꯤ ꯆꯔꯥꯗꯣ ꯁꯨꯝ ꯆꯥꯒꯦ ꯍꯥꯏꯕꯗꯨꯗꯗꯤ ꯃꯤꯁꯨ ꯁꯥꯎꯅꯤꯡꯕꯅꯤꯅ ꯑꯉꯥꯡꯗꯨꯗ ꯈꯔ ꯍꯦꯛ ꯄꯤꯖ ꯑꯗꯒꯤ ꯈꯔ ꯍꯦꯛ ꯆꯩꯔꯛ ꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯉꯥꯡꯗꯣ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯝꯒꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯁꯤ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯈꯥꯡꯉꯦ ꯑꯗꯣ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯁꯥꯒꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯁꯥꯒꯩꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯒ ꯁꯥꯒꯩꯁꯦ ꯆꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯑꯃꯨꯛꯈꯔ ꯇꯥꯔꯒ ꯑꯃꯨꯛ ꯂꯩꯔꯒ ꯑꯁꯣꯝ ꯅꯥꯀꯟ ꯍꯥꯏꯅ ꯈꯥꯏꯗꯣꯛꯅꯕꯗꯣ ꯁꯥꯒꯩꯁꯦ ꯆꯥꯎꯃꯟꯕꯒꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯈꯤꯕꯁꯤꯗ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄꯀꯣ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯀꯥꯝꯃꯤꯕ ꯅꯨꯄꯤꯁꯤꯅ ꯆꯍꯤ ꯈꯔꯗꯤ ꯍꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯑꯃꯁꯤꯒ ꯑꯃꯨꯛ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯑꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯌꯨꯝ ꯄꯥꯜꯂꯦ ꯂꯨꯍꯣꯡꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯂꯥꯏꯕꯛ ꯊꯤꯗꯅꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯉꯥꯡ ꯎꯅꯕꯗ ꯄꯨꯂꯞ ꯂꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯇꯧꯕ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯂꯩꯗꯅꯀꯣꯈꯔ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯇꯧꯕ ꯑꯗꯩ ꯅꯨꯄꯤꯗꯒ ꯑꯗꯨꯝ ꯈꯔ ꯆꯥꯟꯁ ꯌꯦꯡꯕ ꯌꯥꯔꯒꯗꯤ ꯌꯦꯡꯉꯒꯦ ꯌꯥꯗ꯭ꯔꯒꯗꯤ ꯁꯤꯗꯤ ꯌꯥꯗꯦꯅꯦ ꯀꯥꯏꯅ ꯍꯥꯏꯕ ꯀꯥꯡꯕꯨ ꯁꯤ ꯑꯣꯏꯕꯀꯣ ꯑꯗꯩ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗ ꯃꯣꯏꯕꯥꯅꯤꯁꯦ ꯆꯨꯔꯥ ꯄꯨꯟꯈ꯭ꯔꯦ ꯆꯨꯔꯥ ꯄꯨꯜꯂꯒ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯄꯥꯁꯤꯅꯁꯨ ꯑꯁꯤꯒꯤ 이태ꯃꯁꯤꯗꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯆꯥꯟꯁ ꯌꯦꯡꯒꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯕꯗꯒꯤ ꯃꯥꯁꯨ ꯆꯥꯟꯁꯇꯣ ꯌꯦꯡꯉꯛꯄꯗ ꯌꯥꯔꯦ ꯌꯥꯕꯗꯩ ꯃꯣꯏ ꯑꯅꯤꯁꯦ ꯃꯔꯤ ꯂꯩꯅꯕꯁꯤꯅ ꯀꯃꯥꯏꯅ ꯂꯩꯅꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯀꯥꯝꯕꯤ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯍꯣꯌꯥ ꯌꯥꯝ ꯐꯩꯗꯅ ꯍꯣꯌꯥꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯃꯤꯒꯤ
ꯃꯔꯜꯗꯤ ꯂꯩꯇꯅ ꯇꯁꯦꯡꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯕ ꯈꯣꯠꯄ ꯌꯥꯝꯅ ꯐꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯕꯗꯒꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯦ ꯃꯣꯏꯒꯤ ꯄꯩꯁꯥ ꯈꯔ ꯋꯥꯠꯄ ꯈꯣꯠꯄ ꯀꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥꯁꯤꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯏꯕ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯅꯥꯎꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯒ ꯀꯣ ꯑꯩꯈꯣꯏ ꯋꯥꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯅ ꯁꯦꯜꯒ ꯈꯔ ꯂꯩ ꯑꯗꯩ ꯌꯨꯝꯁꯦ ꯃꯊꯛꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯁꯦꯀꯣ ꯑꯩꯈꯣꯏ ꯀꯨꯞꯄ ꯉꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯥꯟ ꯇꯧꯕꯁꯤꯗ ꯀꯨꯞꯅꯕ ꯁꯦꯜꯒꯗ ꯄꯨꯕꯤꯕꯀꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯄꯨꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯀꯨꯞꯁꯟꯕꯤꯕꯗꯨꯗ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯃꯨꯛ ꯑꯣꯏꯅꯔꯦꯀꯣ ꯀ꯭ꯂꯣꯁ ꯑꯣꯏꯅꯔꯒ ꯃꯣꯏꯁꯦ ꯂꯣꯏꯅꯕꯗꯒꯤ ꯁꯨꯝ ꯃꯔꯤꯁꯦ ꯅꯛꯁꯟꯅꯔꯦ ꯃꯔꯤ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯃꯔꯤ ꯄꯨꯔꯥꯛꯇꯤ ꯍꯦꯛ ꯐꯥꯕꯗꯤ ꯉꯝꯗꯕꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯥꯒꯩꯃꯛꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯁꯥꯒꯩ ꯃꯁꯦꯟꯗꯤ ꯁꯤꯃꯛꯇꯤ ꯇꯧꯔꯝꯃꯣꯏꯗꯥꯅ ꯑꯐꯕ ꯃꯑꯣꯡꯗ ꯈꯜꯂꯨꯕꯀꯣ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯂꯝꯆꯠꯀꯥꯕꯤ ꯅꯨꯄꯤꯁꯤꯅ ꯃꯋꯥꯁꯦ ꯑꯥꯗ ꯂꯥꯡꯐꯩꯗ ꯂꯩꯈꯤꯕꯒꯤ ꯆꯥꯟꯁꯁꯦ ꯂꯧꯔꯒ ꯑꯉꯥꯡꯒꯤ ꯐꯤ ꯊꯤꯕꯅꯤ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯃꯤꯡ ꯆꯟꯕꯅꯤ ꯍꯥꯏꯔꯒ ꯄꯥꯈꯣꯟꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯑꯃ ꯂꯩꯇ꯭ꯔꯕꯅꯦ ꯏꯈꯥ ꯊꯥꯕ ꯑꯃꯒ ꯍꯦꯛ ꯆꯠꯃꯤꯟꯅꯕꯗ ꯅꯨꯄꯥꯁꯤꯒ ꯆꯠꯃꯤꯟꯅꯔꯒ ꯃꯣꯏꯗꯤ ꯑꯗꯨꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯖꯗꯕ ꯂꯤꯆꯠꯁꯦꯀꯣ ꯑꯗꯨꯝ ꯆꯠꯂꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯐꯖꯗꯕ ꯂꯤꯆꯠꯁꯦ ꯑꯗꯨꯝ ꯆꯠꯂꯒ ꯃꯤꯁꯤꯅꯗꯤ ꯑꯗꯨꯝ ꯈꯜꯂꯤ ꯃꯤ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤ ꯁꯥꯒꯩ ꯑꯃ ꯄꯥꯜꯂꯤꯕꯅꯤ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯐꯥꯁꯤꯒꯦ ꯍꯥꯏꯅ ꯂꯨꯝꯕ ꯍꯧꯔꯛꯑꯦ ꯑꯃꯨꯛꯇꯪꯗꯤ ꯐꯥꯁꯤꯒꯦ ꯐꯥꯐꯝꯗꯤ ꯍꯦꯛ ꯐꯥꯐꯝ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅꯀꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯔꯒ ꯊꯕꯛ ꯑꯃꯒꯤꯗꯤ ꯑꯗꯨꯝ ꯂꯥꯛꯑꯝꯕ ꯑꯗꯣ ꯗꯥꯏꯔꯦꯛꯇꯤ ꯐꯥ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯊꯧꯗꯤ ꯑꯗꯨꯝ ꯇꯧꯅꯔꯒ ꯂꯩ ꯑꯗ ꯁꯤꯗꯒꯤ ꯅꯣꯡꯃ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠꯀꯥꯝꯕ ꯅꯨꯄꯤꯁꯦꯀꯣ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯀꯣꯛ ꯃꯥꯅ ꯈꯜꯂꯤꯕꯁꯦꯀꯣ ꯇꯨꯡꯒꯤ ꯄ꯭ꯂꯥꯟꯁꯨ ꯃꯣꯏꯁꯨ ꯖꯤꯕ ꯑꯃꯅꯤꯅ ꯍꯣꯠꯆꯔꯤꯕꯅꯦꯕꯀꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯒꯤ ꯃꯧꯄꯥ ꯀꯣ ꯑꯩ ꯁꯤꯗ ꯍꯦꯛ ꯁꯣꯏꯕꯗ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯍꯦꯛ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯀꯥꯝꯃꯤꯕꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯍꯦꯛ ꯃꯧꯄꯥꯁꯦꯀꯣ ꯃꯥꯒꯤꯗꯤ ꯃꯧꯄꯥ ꯇꯥꯔꯦ ꯑꯗ ꯃꯧꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯑꯩꯈꯣই ꯇꯤꯟꯅꯍꯜꯂꯦꯀꯣ ꯍꯥꯏꯗꯤ ꯂꯥꯛꯄꯗꯒ ꯃꯥꯁꯨ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ나 ꯊꯕꯛ ꯑꯃꯒꯤ ꯃꯄꯥꯝꯗꯒ ꯆꯠꯄꯗ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯤꯕ ꯅꯨꯄꯥꯁꯦ ꯍꯦꯛ ꯄꯨꯔꯒ ꯀꯣ ꯃꯥꯒꯤ ꯃꯧꯄꯥꯗꯨꯒ ꯈꯪꯅꯍꯟꯗꯅ ꯇꯤꯟꯅꯍꯟꯗꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯔꯕꯅꯤꯅ ꯇꯤꯟꯅꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯂꯨꯗꯕꯤ ꯅꯨꯄꯤꯁꯦꯀꯣ ꯁꯤꯁꯤꯅ ꯃꯥꯒꯤ ꯃꯧꯄꯥꯁꯤꯒꯀꯣ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯤꯕ ꯅꯨꯄꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯈꯪꯅꯍꯜꯂꯕꯅꯤꯅ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯗꯣꯔꯦꯕꯀꯣ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯀꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯒ ꯂꯨꯍꯣꯡꯐꯝꯁꯤꯗ ꯆꯠꯂꯦꯀꯣ ꯆꯠꯄꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯍꯥꯏꯖꯕꯗꯤ ꯂꯝꯆꯠ खरा कामी नुपीसे सिसिना हाना चटख्रे अदुगा वाटलिङैदि चटख्रे अदुगा अखोगी ममानबनि तिनबनि सादना हौजिकि मागा अरोनबा मरि थमिबा नुपासिना कोनना चटख्रे लुहोंबमसिदा मोइसे लैरगा मोइसे मनाव नुपीसिगी अखोगी हाइजिंग पोतता इन्नबा फी लौबा लाक्पा हाइतारेनि अखोगी इचम चमना मी मयामगी मिटमांगसिदा हाइजिंग पोतकी फी लौबा लाइनि हारगा मोइसे हलअगा मयुमसिदा पुलप चंगेको अदुगा चंगगा मोइदी तसेंग हारबदा यमना हंगोइबा अखोगी फजदबा लिचत चटपजानिदा अदा हुरानबसे अमुक्तंग फागे हाइदना ngairaga leiriba koi sagai sigi koi mandom sasing sisina moise ngairaga leiba janida sigi matam sida hojiki manaw nupi koi mau masen oiminaba mau atombi se madi macha se koi gi meki inge na madi shokana langi haba matam sida macha se koi chau thau yadabagi madi kya sawning bodo macha da oina kaino puning lupsan bodo macha na chau thau yadabagi nungaitaba mana moi ani se changebadi uhoboko uhораsu kushamna khanjaludaba haitare haidi amu akoina mu hairuraga badanaam pi hairakani hanasu akoi badanaam pi haibinna na mase macha se megi kana illi and megi kana illi somna kandana ko asomdana mu kamai tauge haiba matam sida kogi sagai sigi madom sa thokpa amana hojiki lamchat kamliba nupise sigi imung sida mana nupi sigi maming se kauraga mase sang haidi direct da changuradi kogi badanaam amasu pirakpa yai haidana ko jingnabadagi moina tawriba thabaksi tasengna icham chamna loinaribra natraga kogi kaino oina loinaribra
ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯔꯤ ꯑꯣꯏꯅ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯆꯪꯉꯦ ꯃꯥꯁꯦ ꯗꯥꯏꯔꯦꯛ ꯆꯪꯕ ꯀꯥꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯌꯥꯝ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯃꯤꯡꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯒ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕꯁꯤꯗꯤ ꯀꯨꯏꯍꯧꯕ ꯅꯠꯇꯦꯗꯅꯀꯣ ꯆꯨꯔꯤ ꯃꯈꯥꯗꯩ ꯀꯧꯔꯛꯄꯅꯦ ꯑꯗꯩ ꯃꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯁꯤꯗ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥ ꯍꯥꯏꯔꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯂꯩꯇ꯭ꯔꯣ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯥ ꯌꯨꯝꯗ ꯂꯥꯛꯄ꯭ꯔꯣꯅ ꯍꯪꯕꯖꯥꯠꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯏꯃꯨꯡꯁꯤꯗ ꯅꯨꯄꯥꯁꯤꯗꯤ ꯂꯩꯔꯕꯅꯤꯅ ꯈꯨꯝꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯝꯆꯠ ꯀꯥꯝꯕ ꯅꯨꯄꯤꯁꯤꯅ ꯂꯩꯌꯦ ꯃꯥ ꯂꯩꯌꯦ ꯑꯗꯩ ꯃꯥ ꯋꯥꯔꯦꯅ ꯇꯨꯝꯃꯤꯁꯤꯅꯤ ꯑꯗꯩ ꯆꯤꯡꯅꯔꯦꯀꯣ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏꯁꯦ ꯍꯦꯛ ꯆꯪꯉꯛꯄꯒ ꯀꯥꯗꯨꯗꯤ ꯑꯣꯏꯗꯕꯀꯣ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯊꯪꯒꯤ ꯀꯥꯗ ꯑꯣꯏꯕ ꯑꯗꯣ ꯃꯥꯅ ꯆꯤꯡꯅꯔꯕꯅꯤꯅ ꯃꯑꯣꯡ ꯃꯇꯧꯗꯣ ꯈꯪꯉꯕꯅꯤ나 ꯍꯧꯖꯤꯛꯀꯤ ꯃꯟꯗꯣꯝꯆꯥꯁꯤꯅ ꯐꯥꯔꯒꯦ ꯈꯟꯗꯅ ꯃꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯆꯪꯉꯦ ꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯃꯥꯟꯗꯦꯅ ꯃꯥꯁꯨ ꯅꯝꯗꯅ ꯆꯪꯉꯒ ꯌꯦꯡꯉꯦ ꯑꯗꯨꯒ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯐꯩꯖꯨꯞꯇꯣ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗ ꯃꯣꯏꯁꯨ ꯈꯪꯉꯤꯅꯤꯗꯅꯀꯣ ꯍꯥꯟꯅ ꯄꯔꯥ ꯐꯥꯈ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯀꯥꯝꯕ ꯅꯨꯄꯤꯁꯤꯗꯤ ꯃꯥꯗꯤ ꯃꯉꯣꯟꯗ ꯃꯤ ꯃꯌꯥꯝꯁꯤꯅ ꯌꯦꯡꯁꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯁꯨ ꯈꯪꯉꯤꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯑꯁꯨꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯃꯐꯝꯗꯒꯤꯒ ꯍꯜꯂꯛꯑꯁꯨ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤꯀꯣ ꯃꯧꯄꯥ ꯊꯣꯛꯄꯁꯦ ꯁꯤꯒꯁꯦ ꯑꯗꯨꯝ ꯆꯪꯍꯟꯕꯀꯣ ꯑꯗꯒꯤ ꯍꯦꯟꯖꯥꯡꯃꯛꯇ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯂꯥꯟꯅꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯨꯂꯞ ꯏꯃꯨꯡꯁꯤꯡꯁꯦ ꯄꯨꯂꯞ ꯑꯃꯠꯇ ꯑꯣꯏꯅ ꯂꯣꯏꯅꯕꯒꯤ ꯇꯥꯏꯞꯇ ꯈꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯀꯣꯛ ꯃꯆꯥꯗꯨꯅ ꯑꯩꯈꯣꯏ ꯁꯥꯟꯅꯔꯤꯕꯗꯣꯀꯣ ꯁꯤꯗꯒꯤ ꯃꯥꯅ ꯃꯊꯪ ꯁꯨꯝ ꯃꯥꯁꯨ ꯃꯤꯅꯤ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄ꯭ꯂꯥꯟꯁꯦ ꯌꯥꯠꯆꯔꯤꯕꯅꯦꯕꯀꯣ ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯄꯗ ꯀꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯧꯄꯥ ꯊꯣꯛꯄꯁꯦ ꯑꯗꯨꯝ ꯄꯨꯔꯦ ꯍꯥꯏꯗꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯩ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯤꯕ ꯅꯨꯄꯥꯁꯦ ꯃꯄꯥꯝꯁꯤꯗ ꯄꯨꯔꯕꯅꯤꯅ ꯃꯥꯒꯤ ꯃꯄꯥꯝꯒꯤꯀꯣ ꯃꯥꯒꯤ ꯃꯧꯄꯥꯗꯨꯒ ꯃꯁꯛ ꯈꯪꯅꯔꯦ ꯆꯍꯤ ꯂꯣꯡꯒꯥꯒ ꯑꯣꯏꯕꯒ ꯈꯪꯅꯗꯅ ꯇꯤꯟꯅꯗꯅꯀꯣ ꯂꯣꯏꯅꯔꯦ ꯁꯨꯝ ꯁꯛꯈꯪ ꯃꯥꯏ ꯈꯪꯅꯔꯕꯅꯤꯅ ꯂꯣꯏꯅꯔꯦ ꯁꯨꯃꯥꯏꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯔꯦꯀꯣ ꯑꯗꯩ ꯈꯤꯇꯪ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯥꯡ ꯑꯃ ꯍꯦꯛ ꯊꯣꯡꯕꯗ ꯑꯗꯨꯝ ꯊꯤꯟꯅꯕꯁꯤꯃ ꯃꯣꯏ ꯏꯃꯨꯡꯁꯤꯃ ꯑꯗꯨꯝ ꯇꯧꯔꯦ ꯃꯤꯅꯗꯤ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯔꯕꯀꯣ ꯑꯗꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯦ ꯈꯣꯏꯗꯧ ꯊꯤꯠꯍꯟꯕ ꯍꯥꯏꯗꯣ ꯑꯗꯩ ꯈꯤꯇꯪ ꯍꯦꯛ ꯅꯥꯀꯣꯏꯅꯅ ꯍꯦꯛ ꯍꯥꯏꯔꯨꯔꯁꯨ ꯃꯥꯗꯤ ꯌꯧ ꯇꯧꯕꯅꯤꯅ ꯑꯩꯉꯣꯟꯗ ꯅꯣꯏ ꯕꯗꯅꯥꯝ ꯄꯤꯕꯁꯦ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯕꯗꯅꯥꯝ ꯀꯌꯥꯝ ꯄꯤꯅꯤꯡꯉꯤ ꯀꯥꯏꯅꯒ ꯈꯤꯇꯪ ꯉꯥꯡꯕꯅꯤꯅ ꯃꯥꯟꯅꯕꯁꯨ ꯀꯤꯖꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯜꯂꯒ ꯄꯥꯡꯒꯜ ꯑꯣꯏꯔꯒ ꯇꯧꯔꯀꯥꯟꯗ ꯉꯝꯕꯒꯤ ꯋꯥꯅꯤ ꯑꯗ ꯇꯁꯦꯡꯅ ꯑꯩ ꯑꯃꯒ ꯍꯧꯖꯤꯛꯀꯤ ꯐꯠꯇꯕ ꯃꯤꯗꯨꯒ ꯍꯦꯛꯇ ꯃꯥꯌꯣꯛꯅꯔꯒ ꯉꯥꯡꯕꯗꯗꯤ ꯃꯥꯅ ꯉꯝꯈꯤꯗꯣꯏꯅꯦꯕ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯔꯕꯅꯤꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯔꯛꯄꯒꯤ ꯃꯔꯝꯁꯦ ꯃꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯐꯖꯕ ꯂꯣꯟꯗꯤ ꯅꯠꯇꯦ ꯃꯥꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯂꯛꯑꯕꯀꯣ ꯃꯤꯔꯣꯜꯂꯛꯄꯁꯤꯗ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝꯕꯅꯤꯅꯀꯣ ꯑꯉꯥꯡꯁꯦ ꯌꯣꯛꯄ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯌꯥꯝꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣই ꯃꯥꯡꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯡꯍꯟꯈꯤꯕ ꯑꯉꯥꯡꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦ ꯃꯄꯨꯔꯣꯏꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯗꯤ ꯂꯩꯇ꯭ꯔꯅꯦ ꯁꯤꯗ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯅꯤꯡꯉꯥꯏ ꯂꯩꯌꯦꯕ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯥ ꯃꯤꯔꯣꯜꯂꯦ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯤꯕꯀꯣ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤꯗꯃꯛꯇꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯧ ꯃꯁꯦꯟ ꯃꯌꯥꯝ ꯈꯪꯅꯔꯤꯅꯤ ꯑꯩꯈꯣই ꯌꯣꯛꯄ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏ ꯇꯧꯕꯒꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗꯤ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯤꯕꯝꯗꯣ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯁꯨꯞꯀꯁꯦ ꯍꯦꯛ ꯊꯤꯜꯂꯛꯇꯅꯀꯣ ꯃꯥꯒꯤꯗꯃꯛꯇ ꯍꯛꯆꯥꯡ ꯁꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯁꯦ ꯊꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯤꯜꯂꯛꯄꯁꯦ ꯃꯤꯁꯦ ꯈꯪꯉꯤꯅꯦꯕ ꯍꯪꯉꯦ ꯁꯤꯗ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯩꯀꯥꯏꯁꯦ ꯅꯤꯝꯐꯨ ꯉꯥꯡꯅꯔꯦꯀꯣ ꯇꯁꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯎꯔꯦ ꯀꯔꯤꯒꯤꯅꯣ ꯀꯥꯏ ꯁꯨꯃꯥꯏꯅꯒ ꯍꯥꯏꯅꯕꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯀꯩꯗꯧꯕꯩ ꯃꯥꯅ ꯁꯨꯃꯥꯏꯅ ꯊꯤꯜꯂꯛꯏꯖꯥꯠꯅꯣ ꯁꯤ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯀꯥꯏꯅ ꯍꯥꯏꯅꯩꯗꯅ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯝꯃꯗꯕꯅꯤ ꯑꯁꯦ ꯀꯥꯏꯅꯒ ꯍꯥꯏꯅꯕꯗꯣꯀꯣ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯑꯁꯤꯁꯦ ꯊꯤꯜꯂꯛꯇꯣꯏꯅꯣ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯣꯏ ꯃꯔꯤ ꯁꯣꯏꯗꯅ ꯂꯩꯅꯔꯝꯃꯗꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯕꯗꯤ ꯆꯨꯝꯁꯨ ꯆꯨꯝꯗꯣꯏꯅꯦꯕ ꯁꯦ ꯗꯥꯏꯔꯦꯛꯇꯤ ꯐꯥꯕ ꯉꯝꯗꯕ ꯌꯥꯝꯅ ꯋꯥꯕ ꯊꯕꯛꯅꯦꯕ ꯁꯤꯁꯨ ꯑꯗ ꯍꯪꯉꯦ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯁꯦ ꯊꯧꯗꯣꯛꯑꯒꯀꯣ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯧ ꯃꯌꯥꯝꯁꯤꯅ ꯏꯆꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔ ꯀꯥꯟꯗꯒ ꯃꯥꯅ ꯍꯥꯏꯗꯤ ꯌꯦꯟ ꯁꯨꯞꯀ ꯊꯤꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯅꯦꯅ ꯍꯪꯀꯥꯟꯁꯤꯗ
ꯃꯥꯅꯅꯦ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯍꯥꯏꯕꯗꯨꯗꯅꯦ ꯑꯁ ꯅꯨꯡꯉꯥꯏꯇꯗꯅ ꯊꯤꯟꯖꯔꯛꯏꯖꯥꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯈꯨꯝꯃꯕ ꯃꯥꯅꯗꯤ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯝ ꯈꯜꯂꯤꯅ ꯑꯃꯨꯛ ꯍꯥꯏꯅꯔꯤꯁꯤꯅ ꯁꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ, ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯃꯤꯅ ꯈꯟꯅꯔꯤꯁꯦꯀꯣ ꯃꯥꯅ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡꯁꯤꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤꯒ ꯃꯥꯟꯗ꯭ꯔꯦꯗ, ꯃꯥꯒꯅꯦ ꯃꯔꯤ ꯂꯩꯅꯔꯤꯕ ꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯦ, ꯈꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯦꯕ. ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ. ꯁꯤꯒꯤ ꯋꯥꯍꯧꯗꯒꯤ ꯑꯃꯨꯛꯇꯪꯗꯤ ꯐꯥꯁꯤ, ꯃꯥꯁꯦ ꯄꯔꯥ ꯑꯃꯇꯪꯗꯤ ꯇꯝꯕꯤꯁꯤ. ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯃꯇꯨꯡ ꯇꯥꯕ ꯃꯤꯅꯁꯨ ꯌꯥꯏ ꯈꯪꯕꯅꯤꯅ ꯍꯩꯅꯔꯛꯀꯅꯤ. ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯆꯠꯅꯗꯕꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯐꯥꯁꯦꯅ ꯃꯣꯏꯁꯦ ꯍꯥꯏꯅꯔꯦꯀꯣ. ꯉꯥꯏꯔꯦꯀꯣ ꯃꯣꯏꯁꯦ ꯑꯃꯨꯛꯇꯪ ꯐꯥꯒꯦꯅ ꯁꯤꯡꯉꯒ ꯂꯩꯈ꯭ꯔꯦ. ꯑꯗꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ, ꯂꯝꯆꯠ ꯀꯥꯝꯕꯤ ꯅꯨꯄꯤꯁꯦ, ꯃꯥꯁꯦ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦ, ꯃꯄꯥꯝꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯁꯦ ꯂꯨꯍꯣꯡꯗꯣꯔꯕ. ꯁꯤꯒꯤ ꯂꯨꯍꯣꯡꯕ ꯈꯔ ꯅꯨꯃꯤꯠ ꯈꯔꯅꯤ ꯋꯥꯠꯂꯤꯉꯩꯁꯤꯗ ꯃꯥꯁꯦ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦꯀꯣ. ꯑꯗꯨꯒ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯤꯕꯀꯣ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯦ, ꯁꯤꯅ ꯑꯃꯨꯛ ꯀꯣꯟꯅ ꯂꯥꯛꯑꯦ. ꯃꯣꯏꯕꯥꯅꯤꯁꯦ ꯑꯥꯗ ꯂꯩꯔꯦ. ꯑꯥꯗ ꯃꯄꯥꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯨꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯀꯣꯏꯅꯗꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ, ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ. ꯃꯣꯏꯕꯥꯅꯤꯅ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦꯀꯣ, ꯃꯣꯏꯕꯥꯅꯤꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠꯁꯦ ꯐꯥꯒꯗꯕ ꯅꯨꯃꯤꯠꯁꯦ, ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯁꯤꯒꯤ ꯍꯩꯖꯤꯡꯄꯣꯠꯇ ꯏꯟꯅꯕ ꯐꯤꯁꯦ ꯁꯤꯁꯦ ꯂꯧꯕ ꯂꯥꯛꯄ. ꯑꯗꯨ ꯃꯣꯏꯔꯣꯝꯗꯗꯤ ꯔꯥꯅꯤ ꯐꯤꯁꯦ ꯌꯥꯝ ꯁꯥꯟꯅꯕꯅꯤꯅꯀꯣ, ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯐꯤꯁꯦ ꯁꯤꯁꯦ ꯂꯧꯕ ꯂꯥꯛꯑꯦ. ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯍꯥꯏꯌꯦ. ꯁꯤꯒꯤ ꯃꯇꯝꯁꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯧ ꯑꯇꯣꯝꯕꯤꯁꯦ, ꯃꯥꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯆꯪꯈꯤꯕꯁꯦ ꯃꯥ ꯎꯏ ꯍꯥꯏꯌꯦꯕꯀꯣ. ꯎꯔꯁꯨ ꯃꯥ ꯀꯌꯥꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯜꯂꯨꯗ꯭ꯔꯕ, ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯕꯁꯤꯕꯣꯅ ꯃꯤꯠꯇꯤ ꯅꯥꯔꯕꯅꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯁꯨ ꯃꯥꯒꯤ ꯃꯆꯥꯁꯦ ꯃꯦꯒꯤ ꯄꯤꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯇꯝ ꯑꯣꯏꯕꯀꯣ. ꯃꯆꯥꯁꯦ ꯆꯥꯎ ꯊꯛꯎꯒ ꯌꯥꯗꯕꯒꯀꯣ, ꯃꯥꯁꯦ ꯀꯟꯅ ꯄꯤꯖꯅꯕ ꯍꯣꯠꯅꯔꯤ. ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯐꯠꯇꯕ ꯂꯤꯆꯠꯇꯣꯀꯣ, ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯤꯆꯠꯇꯣ ꯆꯠꯂꯒ ꯂꯩꯔꯤꯕꯖꯥ ꯑꯣꯏꯔꯦ ꯏꯃꯨꯡꯁꯤꯗ. ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯟꯗꯣꯝꯆꯥ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯆꯪꯉꯕ, ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯆꯪꯈ꯭ꯔꯒ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯀꯧꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯀꯥꯝꯕ ꯅꯨꯄꯤꯁꯦ, ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯁꯤꯗꯒꯤ ꯀꯧꯔꯒ ꯆꯪꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦꯀꯣ, ꯂꯝꯆꯠ ꯀꯥꯝꯕ ꯅꯨꯄꯤꯁꯦ, ꯃꯥꯁꯦ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯥꯁꯤ ꯀꯥ ꯂꯩꯔꯦꯗꯅꯀꯣ, ꯍꯦꯛ ꯆꯪꯕꯒ ꯇꯤꯚꯤ ꯀꯥ ꯊꯝꯃꯦ, ꯇꯤꯚꯤ ꯀꯥꯗꯨꯒꯤ ꯃꯊꯪ ꯃꯣꯏꯒꯤ ꯀꯥ ꯂꯩꯔꯦ. ꯑꯗ ꯀꯔꯤ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦꯅ ꯍꯥꯏꯔꯦꯀꯣ. ꯁꯛꯐꯝꯗꯣ ꯌꯦꯡꯕꯗ ꯀꯥꯏꯔꯦ. ꯁꯛꯐꯝꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯤꯗꯅ ꯃꯤꯑꯣꯏꯕꯒꯤ. ꯍꯧꯖꯤꯛꯀꯤ ꯃꯟꯗꯣꯝꯆꯥꯁꯤꯅꯁꯨ ꯀꯃꯥꯏꯅ ꯐꯥꯒꯗꯒꯦꯅ ꯃꯥꯁꯨ ꯋꯥꯈꯜꯁꯦ ꯇꯧꯔꯀꯥꯟꯗ, ꯅꯪꯅ ꯍꯧꯖꯤꯛ ꯆꯪꯃꯤꯟꯅꯈ꯭ꯔꯤꯗꯨꯕꯨ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯦꯕꯀꯣ. ꯅꯪꯅ ꯍꯧꯖꯤꯛ ꯆꯪꯃꯤꯟꯅꯈ꯭ꯔꯤꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥꯗꯨꯔꯣ ꯍꯥꯏ, ꯃꯃꯤꯡꯁꯦ ꯍꯥꯏꯔꯦ. ꯃꯃꯤꯡꯁꯤꯗꯩ ꯄꯟꯖꯔꯔꯣꯏꯀꯣ. ꯍꯣꯏ ꯃꯥꯅꯦꯅ ꯍꯥꯏꯔꯦ. ꯑꯩ ꯏꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯅꯦ ꯐꯤ ꯂꯧꯅꯕ, ꯃꯥꯅꯦ ꯍꯥꯏꯅ ꯈꯨꯝꯃꯦ. ꯑꯣ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯦ ꯃꯟꯗꯣꯝꯆꯥꯅ. ꯑꯩ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ, ꯀꯥꯏ ꯂꯩꯒꯦꯅꯦ ꯃꯥꯕꯣꯅ ꯍꯪꯉꯦꯀꯣ. ꯍꯪꯕꯁꯤꯗ ꯉꯝꯃꯤ ꯃꯇꯤꯛꯁꯨꯀꯣ, ꯃꯥꯗꯣ ꯂꯩꯌꯦ ꯇꯨꯝꯃꯤꯌꯦ, ꯑꯁ ꯋꯥꯔꯦꯗꯅꯕꯨ ꯃꯥ ꯇꯨꯝꯈ꯭ꯔꯦ ꯏꯟꯗꯣꯝꯆꯥ, ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯅ ꯈꯨꯝꯃꯦ. ꯃꯟꯗꯣꯝꯆꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯍꯥꯏꯗꯤ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃꯀꯣ, ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ. ꯍꯥꯏꯗꯤ ꯌꯥꯗꯕ ꯋꯥꯅꯤꯅꯦ, ꯀꯩꯅꯣꯅꯦ ꯑꯥꯗ ꯃꯥꯏꯀꯣ ꯀꯥꯗ ꯆꯪꯉꯒ ꯁꯤꯗꯤ ꯃꯥꯟꯗꯦꯗ ꯑꯩꯈꯣꯏꯒꯤꯀꯣ ꯃꯃꯤꯡꯗꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯃꯤꯡꯗꯣ, ꯃꯥ ꯃꯥꯟꯗꯦꯗ, ꯀꯅꯥꯅꯣ ꯁꯤꯗ ꯍꯤꯞꯄꯤꯁꯤꯕꯣꯅ ꯐꯩꯖꯨꯞꯇꯣ ꯐꯠ ꯂꯥꯎ ꯆꯤꯡꯊꯣꯛꯑꯦ. ꯆꯤꯡꯊꯣꯛꯄ ꯀꯥꯟꯗ ꯑꯣꯏꯔꯝꯗ꯭ꯔꯦꯀꯣ, ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯣ ꯑꯣꯏꯔꯝꯃꯦ. ꯑꯣꯏꯔꯝꯕꯗꯒꯤ ꯃꯣꯏ ꯑꯅꯤꯁꯤꯅ ꯍꯦꯛꯇ ꯃꯈꯨꯠꯁꯦ ꯅꯥꯝꯃ ꯐꯥꯔꯕ ꯃꯟꯗꯣꯝꯆꯥꯒꯤ, ꯑꯃꯅ ꯌꯦꯠꯇ ꯑꯗꯨꯒ ꯑꯃꯅ ꯑꯣꯏꯗ. ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯏꯟꯗꯣꯝꯆꯥꯅ ꯃꯈꯨꯠꯇ ꯆꯦꯠ ꯐꯥꯔꯒ ꯊꯝꯈ꯭ꯔꯕ. ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯔꯤꯀꯥꯟꯁꯤꯗ ꯁꯣꯝꯗꯒꯤ ꯑꯇꯣꯞꯄ ꯃꯟꯗꯣꯝꯆꯥ ꯑꯃꯅ ꯑꯃꯨꯛ ꯃꯧ ꯑꯇꯣꯝꯕꯤꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯕꯀꯣ. ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯃꯥꯁꯦ ꯃꯇꯝꯁꯤꯗ ꯃꯥ ꯀꯣꯟꯁꯦ ꯀꯟꯅ ꯐꯦꯡꯉꯤ ꯍꯥꯏ, ꯃꯆꯥ ꯉꯁꯥꯏ ꯃꯦꯒꯤ ꯄꯤꯖꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛ ꯈꯔ ꯂꯩꯕꯗꯣ ꯀꯟꯅ ꯐꯦꯡꯉꯤꯕ ꯖꯥꯠꯅꯤꯗ. ꯐꯣꯟ ꯇꯧꯔ ꯃꯥ ꯄꯥꯏꯈꯠꯂꯒ, ꯏꯟꯗꯣꯝꯆꯥ ꯀꯩ ꯍꯥꯏꯒꯦ ꯁꯤꯅꯤ, ꯅꯪ ꯅꯆꯦ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨ ꯁꯤꯅꯦꯕꯀꯣ. ꯅꯛꯅꯕ ꯃꯐꯝꯅꯦ, ꯅꯆꯦ ꯍꯣꯏ ꯀꯥꯗꯨꯗ ꯑꯝꯇ ꯆꯪꯉꯨ ꯁꯤꯅꯦꯕ. ꯑꯗꯨ ꯃꯥꯅ ꯀꯩꯒꯤꯅꯣ ꯏꯟꯗꯣꯝꯆꯥ, ꯀꯩ ꯂꯩꯔꯒꯦ ꯁꯤꯅꯤ.
ꯆꯠꯂꯣ ꯑꯃꯨꯛꯇ ꯆꯠꯂꯣ ꯀꯩꯗꯧꯒꯤ ꯌꯦꯡꯉꯨꯁꯨ ꯑꯝꯇ ꯆꯠꯂꯣ ꯁꯤꯅꯤ ꯃꯟꯗꯣꯝꯆꯥ ꯑꯃꯁꯤꯅ ꯃꯣꯏꯗꯤ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯤꯅꯦꯕꯀꯣ ꯃꯟꯗꯣꯝꯆꯥ ꯑꯃꯗꯣ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯆꯣ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯍꯪꯕꯁꯤꯗ ꯆꯠꯂꯨꯍꯦꯅ ꯆꯩꯔꯛꯑꯕ ꯆꯠꯂꯣꯅ ꯑꯗꯩ ꯃꯥꯁꯦ ꯐꯠ माजे चंगे मोतुमी चंग कांसिदा मकुचे नाकन नाकन पायरगा लेरमेको मसक से येंगबदा तोके मतिक साउनिंगबा हाइतार हौजिकी मचेजे को मागिदी मतैगी नुपीनी मचे तारेदना साउनिंगबा मसक से ngसाइगी यामना खई हंगोइनिंगाइगी को मवोंगदुदा लेरमबदुदा मसक मतौ सकफम कायरमबदुदा को तुकत जब नुपी उम ओइरसु तुकत जब हंगोइबमा फावबसदो को तुमिना लेनारे मोइसे अदगी मंदोमचा सिसु लाय मंदोमचा अनि को मंदोमचा ngसाइगी हाना चंगपदो अकोमे मंदोमचा से उंग चंगे हौजिकी मनाव नुपीसिगा को मोय अहुम सिगा हौजिकी नुपासिगा हमजा कामा नुपीसे सिसिगा मोय बानी से ले थोंग से लोनचले को हाइबदी अदुकी मतिक फसदबा आदि सागै मसे ngaतनी ने लेकाय जिन खलगा सागै जिबु करी हाइगी गदगी न खनबसिदा मोयजे खांगा वारी सानारे कई नोय सुमाइन तौरिसे खोलिजिना नुपीसिदा फुरे अदगी नुपीसिसु तुमिना लेरेसि मतमसिदा अदई नुपासिगी कोई नकनबने नुपासिगी ममादो कौरुसोना को कोई कौरुगा लागा थोंसे मु लोनजले मी मांगदा फजबा वादी नतबनिना अदई नुपासिगी ममासिना को मा सावरेबा हाइदी नंगना इचासे हौदना हाय हौजी ओक्तबी को कोई लमसा कामबा नुपीसिदा आइदी मागा अरोनबा मरी थमिबा नुपासिगी ममासिनसु हौजिकी लमसा कामबा नुपीसिदा फुरेबा नंगना इचा नुपासे हौदना को थेंखांग कया रकनो नंगना सिदा चलुसी थबामता चलुसी अदुदा चलुसी अदादा चलुसी ना नंगना इचा नुपासे हौदना ngasi इचासे बदनाम चारे ना मान खुपाक्सिन अनि अहुमलक्सि ममाये थाजनबजानी दको अदा नुपीसिसु खुमै हाय लमसा कामबा नुपीसिसु आई लांदे आइना हौबा नत्ते नको खुमै मासु मागी ngamnaba अदुकी मतिक साउनिंगबदो को अदि मयाम संगदना मासे खरा फुरे खरा आइदी अदुकी मतिक खरा फजना फुरे हाय तारे को नुपी मयाम संगदना मासे फुरे मतुंग नाउ तौदनबा सिमाइना लेग्रे अदि तुमिन्ना लेसनरे मोइसे याम फजबा वा नत्ते सिसे अदगी फरसु पतसु मसासु यामी अदगी मागी मपुरेबगी वासु तागिसी मपुरेबदो कौरसी अदुदुगा वासे फजना लेखाय अमा तारसी मपुरेबगी वादो तारगा लेमिनबा ngमरोय हारगदी मा तानथोखिबको खुनसिदगी तानथोखिबा अंद सुमाइना तौरसी मपुरेबा लाकपा फावबददी ngaयरजी को असोमना कंगिसु मागिसु मपांगी मीदा पाव हायगदबसु कोइ लोहोंगबा मदो लेरिबनिना सकमाइसि यंगनरगा तुमिन्ना लेनरे मपुरेबा हलकपा ngaयरे तुमिन्ना लेनरे सिगी तालकसिदा कमाइन तौगे हाय कांसिदा हौजिकी लमसा कामबा नुपीसि मासे चेनग्रेबा हाइदी मागा मरी लेनरिबा कोइ नुपासे को मनाव नुपा थोकपसिदा मासे मोइबानी से चेनग्रे लोटख्रे अहिंगसिदा मोइसे कोइ नुमिदांग वारमदगी थीबदुना अहिंगसिदा कोइ थीरि हाइदी फंगबु फंगदी कोइ अमुतंगदी को मपुरेबसिनदी मचासिंगसिगा कमाइ लेहोगदबनु खनबदा फादोकनरगा को इमुंगसिदा मु ज्ञान तारकनबा वारके खनबगी अहिंगसे त सातपनी त कोइ थी फंगदरे को अदि फंगदबदी ओ फरे सिदी कोइ लेकाय को खुनजे ताए ताआगा सुमाइना वारिसे लौनरे लेकाय सिगी सागै सिगी इजे सोकपा थबक तौरबनिना मोइसे कोइ युम सिदा हाय तारेने माना चेलिबा नुपासिगी मयुम सिदा कोइ चही तरे खुनसिदा मोइसे चंगहलक्तबाना मोइसे सुमाइना वारिसे लौनरे चे इनरे को लेकाय क्लब मेरा पाइबी तौरगा मतम खरा हाय तारेने मतम खरा मोइसे नुपीसिगी हौजिकी लमसा कामी नुपीसे मागी मपुरेबना थोनजाबा कोइ सना कोइ लिक को सिसे काइथोगा मोइदी लोटलुरे को कोइ हनीमून गी टाइमनी मोइ चलिसे कोइदना अदु फरे मोइ लमसा कामबगी मोइसे तानथोखरेबको लमसा कामबगी चेलबनी हाइदि तुमिना लेतबा कोइ फोन सिदको कोइ फोटो से कोइ मोइ अनि हाय तारे मोइ बानीसी मतै मना ओइखरेदना को नुपा अतोंबा हाइजरगे नुपा अतोंबगा होजिकी लमसा कामबा नुपीसे कोइ फोटो कासे मखन थागलक्तना कापगा मोइने लेरिबा लमदुदा अतुकी मति उसितबा अतुकी मति मोइ मंगाइ हाबगी वखलोलमदा दि फोन दुदी नंबर दि सेव तौनबनिना उनरेदना को उनबदे हाय अस्कै असो यामना इकाइ खंगदबा असो यामना ममाइ पांदबा मिजिबु करिनो खुनजिदगी तानथोखरगा मोइ फोटो का थागलैजिबु इकाइबा केमता खंगद्रजाला नको
ꯁꯥꯗꯅ ꯀꯣ ꯑꯩ ꯇꯁꯦꯡꯅ ꯋꯥꯁꯤꯗꯤ ꯐꯖꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯜꯂꯒ ꯀꯣ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯒꯤ ꯇꯥꯏꯞꯇ ꯀꯣꯏꯆꯠ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏ ꯁꯦꯜꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯦꯀꯣ ꯑꯩꯈꯣꯏ ꯂꯝꯆꯠ ꯀꯥꯝꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒꯤ ꯃꯄꯥꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯦ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯒꯗ꯭ꯔꯅꯀꯣ ꯃꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯛꯑꯦ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯇꯥꯈ꯭ꯔꯦꯀꯣ ꯃꯌꯨꯝꯁꯤꯗ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯒ ꯂꯩꯔꯦ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯅꯛꯅꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪꯗꯤ ꯂꯥꯞꯅꯔꯁꯨ ꯑꯗꯨꯝ ꯎꯅꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯎꯅꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯆꯥ ꯃꯌꯥꯝꯁꯤꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯍꯟꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯀꯣ ꯑꯩꯒꯤ ꯏꯃꯥꯁꯦ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯑꯗꯩ ꯑꯄꯤꯛꯄ ꯃꯆꯥꯗꯨꯁꯨ ꯂꯪꯊꯣꯛꯑꯝꯃꯤꯕ ꯁꯤꯁꯦ ꯃꯥꯅ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯎꯔꯦ ꯑꯗꯨ ꯐꯔꯦ ꯃꯣꯏꯅ ꯑꯃꯨꯛ ꯁꯤꯒꯤ ꯂꯝꯆꯠꯁꯦ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯊꯃꯣꯏꯁꯦ ꯈꯤꯇ ꯑꯣꯏꯔꯁꯨ ꯄꯦꯟꯒꯦ ꯍꯥꯏꯕ ꯃꯅꯥꯎꯅꯨꯄꯤ ꯂꯩꯍꯧꯔꯤꯕ ꯃꯧ ꯃꯌꯥꯝ ꯃꯗꯣꯝꯆꯥꯒꯤ ꯊꯃꯣꯏꯁꯦ ꯈꯤꯇ ꯑꯣꯏꯔꯁꯨ ꯄꯦꯟꯒꯦ ꯍꯥꯏꯕ ꯐꯣꯟꯗꯣ ꯇꯧꯔꯛꯑꯒ ꯏꯟꯗꯣꯝꯆꯥ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯣꯏꯕꯨ ꯀꯃꯥꯏꯅ ꯂꯦꯜꯂꯤꯒꯦ ꯆꯥꯛꯅ ꯀꯅꯥꯗ ꯆꯥꯔꯤꯕ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯅꯣꯡꯃꯇꯁꯨ ꯍꯪꯉꯣ ꯍꯥꯏꯕ ꯑꯩꯅ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯁꯤꯡꯗꯨꯗꯤ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯔꯛꯎꯀꯣ ꯏꯆꯥꯁꯤꯡꯗꯨꯗ ꯇꯥꯏꯅꯕꯤꯒꯅꯨ ꯑꯩꯅ ꯂꯥꯟꯕꯅꯤ ꯁꯤꯃꯛ ꯅꯠꯇ꯭ꯔꯁꯨꯀꯣ ꯏꯆꯥꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯃꯥꯅꯦꯕ ꯑꯉꯥꯡ ꯑꯃꯈꯛꯀꯤ ꯃꯃꯥ ꯅꯠꯇꯦꯕ ꯑꯗꯨꯗꯣ ꯃꯆꯥꯁꯦ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯃꯆꯥꯁꯤꯒꯤ ꯋꯥꯈꯜ ꯀꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗꯤ ꯊꯝꯈ꯭ꯔꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯌꯥꯔꯦꯀꯣ ꯑꯗꯨ ꯃꯆꯥꯗꯨꯗꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦꯗꯅ ꯋꯥꯍꯪꯁꯦ ꯍꯪꯗꯕꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯅꯨꯡꯉꯥꯏꯔꯒ ꯂꯩꯊꯣꯛꯄꯤꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯉꯝꯕꯒꯤ ꯆꯥꯡ ꯍꯥꯏꯕꯕꯨ ꯑꯃꯨꯛ ꯍꯜꯂꯛꯑꯒꯀꯣ ꯏꯅꯛ ꯅꯛꯅꯕ ꯂꯝꯁꯤꯗ ꯃꯥꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯀꯦꯗꯅ ꯂꯩꯕꯁꯦ ꯁꯤꯗ ꯃꯌꯥꯝꯁꯤꯒꯤ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯄꯥꯏꯄꯣꯠꯅ ꯕꯣꯠ ꯂꯥꯎ ꯊꯣꯝꯅꯤꯡꯕꯗꯣꯀꯣ ꯁꯥꯎꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯌꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯀꯣꯀꯥꯛ ꯇꯧꯕ ꯍꯥꯏꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯌꯥꯝꯅ ꯐꯕ ꯍꯥꯏꯗꯤ ꯆꯤꯟꯚꯦꯟ ꯌꯥꯝꯅ ꯐꯕ ꯒꯥꯔꯤꯒꯁꯦ ꯑꯗꯨꯝ ꯋꯥꯏꯕ ꯈꯣꯠꯄ ꯍꯩꯕꯀꯣ ꯂꯩꯖꯗ꯭ꯔꯁꯨ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯕ ꯈꯣꯠꯄ ꯌꯥꯝ ꯍꯩꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕꯤꯒ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯕꯨꯂꯦꯠꯀꯥꯁꯦ ꯋꯥꯏꯔꯗꯅꯀꯣ ꯊꯧꯔꯗꯅ ꯆꯠꯂꯗꯅꯀꯣ ꯀꯔꯥꯏ ꯆꯠꯂꯤꯅꯣꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯤꯗꯒ ꯊꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯨꯗꯤ ꯁꯥꯎꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯆꯦ ꯊꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯀꯥꯝꯕ ꯅꯨꯄꯤꯁꯦ ꯃꯥꯅ ꯃꯧ ꯑꯣꯏꯔꯝꯃꯤꯕ ꯏꯃꯨꯡꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅꯀꯣ ꯃꯣꯏꯒꯤ ꯁꯥꯒꯩꯁꯤꯅ ꯆꯦ ꯊꯥꯔꯛꯑꯦ ꯑꯩꯈꯣꯏ ꯀ꯭ꯂꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯨ ꯂꯩ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩ ꯃꯥꯅ ꯆꯍꯤ 8 ꯈꯨꯟꯁꯤꯗ ꯆꯪꯍꯟꯗꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯆꯪꯉꯒ ꯂꯩꯁꯟꯕꯁꯦ ꯀꯌా ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣই ꯑꯍꯥꯟꯕꯒꯤꯁꯤꯗ ꯃꯣꯏꯁꯦ ꯆꯦ ꯊꯥꯔꯦ ꯑꯗꯩ ꯀ꯭ꯂꯕꯀꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯦ ꯀꯣ ꯑꯗꯩ ꯃꯣꯏꯁꯨ ꯍꯥꯏꯔꯦ ꯂꯩꯐꯝꯗꯣ ꯂꯩꯇꯕꯅꯤꯅ ꯀꯥꯏꯗ ꯂꯩꯅꯤ ꯁꯤꯗ ꯆꯪꯉꯛꯑꯒ ꯂꯩꯕꯅꯤ ꯈꯣꯠꯄꯅꯦꯅꯁꯨ ꯍꯥꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯅꯣꯏ ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯆꯦ ꯏꯟꯅꯈ꯭ꯔꯕꯅꯤ ꯅꯣꯏ ꯆꯠꯂꯣꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯐꯖꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯉꯝꯕꯒꯤ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯑꯩꯈꯣꯏꯁꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝꯄꯣꯛꯁꯤꯁꯨ ꯌꯥꯎꯅ ꯈꯨꯝꯃꯦ ꯑꯩꯈꯣꯏꯁꯦ ꯏꯆꯥꯒꯅꯦ ꯏꯃꯧꯒꯁꯦ ꯀꯔꯤꯝꯇ ꯃꯔꯥꯜ ꯂꯩꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯇꯩꯃ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩꯅꯕ ꯃꯔꯤꯗꯨ ꯈꯛ ꯂꯩꯖꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯑꯥꯗ ꯆꯠꯊꯣꯛꯈꯤꯕꯗꯨꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯥꯒꯩꯁꯤꯒꯤ ꯃꯤꯅ ꯕꯗꯅꯥꯝ ꯄꯤꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯕ ꯍꯥꯏꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯌꯥꯅꯕꯅꯦꯕꯀꯣ ꯃꯣꯏꯅ ꯈꯨꯝꯃꯛꯏꯁꯦ ꯑꯗꯨꯒ ꯐꯥꯎꯕꯒꯤ ꯆꯥꯡ ꯑꯕꯨ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯀꯥꯝꯕ ꯅꯨꯄꯤꯁꯦ ꯁꯤꯅꯁꯨ ꯍꯥꯏ ꯑꯩꯁꯦ ꯏꯔꯥꯟ ꯀꯩꯁꯨ ꯂꯩꯖꯕ ꯅꯠꯆꯗꯦ ꯃꯣꯏꯅ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯕꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯍꯥꯏꯔꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯟꯅꯔꯛꯄꯗꯒꯤꯀꯣ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯦ ꯍꯥꯏꯗꯤ ꯃꯗꯣꯝꯆꯥꯁꯤꯡꯁꯤꯗꯤꯀꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯕꯗꯤ ꯃꯅꯥ ꯄꯥ ꯌꯥꯗꯗꯅ ꯃꯣꯏꯁꯦꯀꯣ ꯆꯠꯂꯦ ꯃꯣꯏ ꯄꯨꯂꯞ ꯑꯃꯅꯤ ꯍꯧꯅꯔꯒ ꯆꯠꯂꯦ ꯑꯗ ꯍꯦꯛꯇ ꯍꯥꯏꯔꯦ ꯃꯗꯣꯝꯆꯥ ꯑꯃꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯄꯗ ꯐꯥꯈꯤꯕ ꯃꯗꯣꯝꯆꯥꯁꯤꯅ ꯑꯩꯈꯣꯏ ꯆꯠꯂꯒ ꯀꯣ ꯃꯣꯏ ꯏꯃꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯟ ꯊꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯦꯝꯄꯣꯛꯁꯤꯗꯤ ꯐꯤ ꯁꯥꯔ ꯂꯩꯔꯝꯃꯦ ꯍꯥꯏꯕꯀꯣ ꯅꯨꯄꯤꯁꯤꯅꯀꯣ ꯇꯞꯇꯥꯏ ꯀꯦꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏ ꯅꯥꯀꯟꯗꯨꯗ ꯐꯝꯃꯒ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯣ ꯑꯩꯅ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯅꯪꯕу ꯄꯥꯎꯊꯣꯛꯄꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯅꯅꯦ ꯃꯁꯝꯁꯦ ꯄꯥꯏꯔꯒ ꯍꯦꯛꯇ ꯐꯣꯏꯔꯕ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯕꯅꯦ ꯃꯁꯝꯁꯦ ꯍꯦꯛꯇ ꯀ꯭ꯔꯣꯛ
ꯐꯣꯏꯗꯠꯂꯕ ꯖꯥꯠꯅꯤꯗ ꯐꯣꯏꯗꯠꯄꯤꯔꯦ ꯃꯁꯝꯁꯦ ꯑꯗꯩ ꯃꯅꯦꯝꯄꯣꯛꯁꯤꯁꯨ ꯈꯥꯝꯃꯦ ꯈꯥꯝꯕ ꯍꯥꯏꯁꯦ ꯃꯥꯁꯨ ꯐꯤ ꯁꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯠ ꯍꯦꯛꯇ ꯀꯨꯝꯊꯕ ꯌꯥꯗꯕꯒꯤꯀꯣ ꯇꯧꯔꯒ ꯃꯥꯁꯦ ꯈꯥꯝꯇꯣꯛꯅꯔꯦ ꯈꯥꯝꯇꯣꯛꯅꯕꯗꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯅꯨꯄꯤ ꯈꯔ ꯆꯠꯄꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯆꯠꯂꯒ ꯈꯠꯅꯔꯦꯀꯣ ꯈꯠꯅꯕ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯃꯣꯏ ꯑꯁꯣꯝꯗꯩꯁꯨ ꯈꯨꯝꯃꯛꯑꯦ ꯑꯗꯩ ꯅꯣꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯁꯤꯅ ꯈꯨꯝꯃꯛꯑꯦꯀꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯆꯦꯛꯀꯤ ꯌꯨꯝꯗ ꯂꯩꯔꯦꯅ ꯅꯣꯏꯁꯦ ꯀꯜꯂꯛꯄꯒꯤꯔ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯦ ꯅꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯒꯦ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯅꯣꯏꯅ ꯃꯥꯒꯤ ꯌꯨꯝꯁꯦ ꯆꯦꯛꯀꯤ ꯌꯨꯝꯅꯤ ꯁꯤꯗ ꯅꯣꯏꯅ ꯀꯜꯂꯛꯇꯅ ꯌꯦꯡꯁꯤꯜꯂꯤꯅꯤꯒꯤ ꯋꯥꯈꯜꯗ ꯋꯥꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯩ ꯃꯌꯥꯝꯁꯤꯅ ꯁꯥꯎꯅꯔꯦꯀꯣ ꯅꯪꯅ ꯆꯦꯛꯀꯤ ꯌꯨꯝꯗ ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯅꯠꯇꯦ ꯅꯣꯏꯒꯤ ꯂꯝꯆꯠꯇꯨꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯦ ꯑꯗꯩ ꯁꯤꯗ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯈꯨꯝꯃꯛꯀꯦꯗ ꯂꯝꯆꯠ ꯀꯥꯟꯕ ꯅꯨꯄꯤꯁꯦ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯈꯨꯝꯃꯛꯀꯦꯗ ꯃꯥꯒꯤ ꯀꯣꯛꯇꯣ ꯑꯩꯅ ꯌꯨꯝ ꯄꯥꯅꯤꯡꯉꯒ ꯄꯥꯅꯤ ꯑꯗꯒꯤ ꯏꯋꯥ ꯀꯣ ꯅꯥꯏꯅꯤꯡꯉꯒ ꯅꯥꯏꯒꯅꯤ ꯁꯤꯗ ꯅꯣꯏꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗꯣ ꯍꯥꯏꯗꯤ ꯅꯣꯏ ꯅꯊꯧ ꯅꯠꯇꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯁꯤꯅꯤꯗ ꯅꯣꯏꯅ ꯑꯗꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯈꯨꯝꯇꯣꯔꯕꯅꯤꯅ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯃꯥ ꯃꯁꯥꯅ ꯌꯥꯅ ꯅꯥꯏꯖꯕꯅꯤ ꯅꯣꯏ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯍꯥꯏꯕ ꯁꯣꯝ ꯅꯥꯀꯟꯗꯩ ꯑꯃꯨꯛ ꯁꯥꯎꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯐꯨꯔꯤꯁꯤꯅꯀꯣ ꯀꯃꯥꯏꯅ ꯐꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯑꯃꯅ ꯃꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯃꯆꯥ ꯂꯩꯅꯀꯣ ꯈꯥꯏꯅꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯈꯨꯟꯁꯤꯅ ꯌꯥꯗꯕꯅꯤ9 ꯈꯨꯟꯁꯤꯗ ꯆꯍꯤ 9 ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯒ ꯅꯣꯏꯅ ꯆꯪꯉꯛꯄꯒꯤ ꯐꯨꯕꯅꯤ ꯍꯥꯏꯔꯒ ꯑꯣꯝꯖꯤꯜꯂꯒ ꯑꯃꯨꯛ ꯐꯨꯔꯕꯀꯣ ꯑꯗꯩ ꯐꯨꯕꯗꯒꯤ ꯑꯍꯥꯟꯕꯗ ꯑꯍꯜ ꯈꯔꯈꯛ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯅꯤꯈꯛ ꯃꯣꯏꯕ ꯃꯈꯨꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯤꯈꯛꯁꯤꯅ ꯋꯥ ꯍꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯒ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠꯀ ꯍꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯏ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯧ ꯑꯇꯣꯝꯕꯤꯁꯦꯀꯣ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯃꯥꯗꯤ ꯍꯥꯟꯅꯗꯩ ꯁꯥꯎꯅꯤꯡ ꯂꯩꯕꯅꯤꯅ ꯂꯤꯆꯠꯇꯣ ꯈꯪꯕꯅꯤꯅꯀꯣ ꯅꯨꯄꯥꯁꯤꯁꯨ ꯅꯨꯃꯤꯠꯁꯤꯗ ꯑꯔꯣꯏꯕꯤꯗ ꯐꯨꯏ ꯍꯥꯏꯌꯦ ꯐꯖꯅ ꯐꯨꯔꯦ ꯅꯨꯄꯤꯁꯤꯁꯨ ꯐꯖꯅ ꯐꯨꯏ ꯍꯥꯏꯌꯦꯁꯦ ꯐꯖꯅ ꯋꯥꯔꯛꯑꯒ ꯃꯣꯏꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗꯒꯤꯀꯣ ꯆꯍꯤ 9 ꯃꯨꯛꯇꯤ ꯃꯣꯏ ꯆꯪꯉꯛꯄ ꯌꯥꯔꯣꯏꯅ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯃꯧꯁꯤꯡꯗꯨꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯪꯊꯣꯛꯄ ꯌꯥꯗꯕꯅꯤꯅꯀꯣ ꯀꯅꯥ ꯏꯟꯗꯣꯝꯆꯥ ꯑꯩ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯤ ꯆꯥꯛꯁꯤꯃ ꯆꯥꯅꯤꯡꯉꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯁꯨ ꯍꯩꯇꯕꯅꯤꯅꯀꯣ ꯂꯩꯃꯤꯟꯅꯗꯕ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯗꯣꯝꯆꯥꯁꯤꯡꯗꯨꯒ ꯂꯩꯃꯤꯟꯅꯍꯧꯔꯦ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯦ ꯃꯁꯤꯁꯨ ꯁꯃꯥꯖꯀꯤ ꯃꯍꯤꯛ ꯑꯃꯅꯦꯕ ꯀꯣ ꯃꯍꯤꯛꯅꯤ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯦ ꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯀꯗꯕꯅꯦꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯈꯪꯍꯟꯒꯗꯕꯅꯤ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯗ꯭ꯔꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯗꯨꯝ ꯍꯩꯅꯔꯛꯀꯅꯤꯗꯅ ꯁꯤꯅꯤ ꯅꯦꯔꯦꯇꯔ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯕꯕꯨ ꯁꯤꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ